ꯉꯁꯤꯗꯤ ꯃꯩꯇꯩ ꯌꯦꯟ ꯑꯣꯏꯅ ꯊꯣꯡꯉꯒꯦ ꯂꯣꯀꯦꯜ ꯌꯦꯟ ꯂꯥꯕꯅꯤ ꯑꯃꯣꯝꯅꯗꯤ ꯍꯥꯎꯕ ꯍꯦꯟꯕꯅꯤꯗꯣ ꯑꯃꯣꯝ ꯐꯪꯗꯕꯅ ꯂꯥꯕ ꯑꯣꯏꯅ ꯂꯧꯁꯜꯂꯛꯑꯦ ꯑꯗꯣ ꯌꯦꯟꯗꯣ ꯁꯤꯗ ꯂꯩꯔꯁꯦ ꯑꯗꯣ ꯊꯣꯡꯗꯣꯏꯁꯦ ꯀꯁꯥꯔꯒꯤ ꯈꯨꯊꯣꯡꯅꯤ ꯑꯗꯣ ꯁꯣꯝꯗ ꯃꯔꯣꯏ ꯃꯄꯥꯡ ꯂꯣꯏ ꯔꯦꯗꯤꯗ ꯂꯩꯔꯦ ꯁꯦꯝꯗꯅ ꯇꯤꯜꯍꯧ ꯑꯂꯨ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯇꯦꯖꯄꯇꯥ ꯍꯔꯤꯕꯣꯞ ꯁꯨꯃꯥꯏꯅ ꯁꯤꯗ ꯂꯣꯏ ꯂꯩꯔꯦ ꯃꯔꯣꯏ ꯃꯄꯥꯡꯁꯤꯡꯗꯨꯗꯤ ꯍꯣꯔꯦꯟ ꯑꯗꯨꯝ ꯊꯥꯛꯑꯝꯗꯥꯏꯗ ꯑꯇꯩꯁꯤꯡꯗꯨꯗꯤ ꯑꯗꯨꯝ ꯍꯥꯏꯔꯛꯑꯒꯦ ꯍꯧꯖꯤꯛ ꯊꯥꯎ ꯍꯩꯖꯤꯟꯖꯔꯦ ꯑꯆꯥꯊꯥꯎ ꯍꯩꯖꯤꯜꯂꯦ ꯑꯗꯣ ꯑꯆꯥꯊꯥꯎꯁꯦ ꯁꯥꯕ ꯉꯥꯏꯍꯥꯛ ꯉꯥꯏꯈꯤꯒꯦ ꯃꯥꯏ ꯄꯣꯡꯒꯣꯟꯒꯁꯦ ꯇꯥꯛꯄꯐꯥꯎ ꯍꯧꯖꯤꯛ ꯈꯥꯡ ꯁꯥꯔꯕꯅꯤꯅ ꯇꯤꯜꯍꯧ ꯍꯥꯞꯆꯤꯜꯂꯒꯦ ꯑꯍꯥꯟꯕꯗ ꯉꯁꯤꯒꯤ ꯀꯨꯏꯔꯦ ꯂꯣꯀꯦꯜ ꯌꯦꯟꯒ ꯊꯣꯡꯗꯕ ꯉꯁꯤꯗꯤ ꯌꯥꯝ ꯍꯥꯎꯗꯧ ꯃꯥꯜꯂꯤ ꯉꯥꯏꯍꯥꯛ ꯉꯧꯔꯒꯦ ꯇꯤꯜꯍꯧꯁꯦ ꯉꯧꯔꯒ ꯉꯥꯏꯍꯥꯛ ꯃꯨꯜꯂꯀꯥꯟꯗ ꯑꯗꯨꯗꯒꯤꯗꯤ ꯃꯊꯪꯗ ꯍꯧꯖꯤꯛ ꯇꯦꯖꯄꯇꯥ ꯍꯥꯞꯆꯤꯜꯂꯒꯦ ꯍꯧꯖꯤꯛ ꯇꯦꯖꯄꯇꯥ ꯍꯥꯞꯆꯤꯜꯂꯦ ꯑꯩꯈꯣꯏ ꯃꯩꯇꯩꯅ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕꯁꯦ ꯉꯥꯔꯤ ꯃꯆꯥ ꯑꯃ ꯍꯥꯞꯇ꯭ꯔꯒꯗꯤ ꯃꯇꯧ ꯃꯥꯟꯗꯦ ꯑꯗꯣ ꯉꯥꯔꯤ ꯑꯃ ꯍꯥꯞꯀꯦ ꯍꯧꯖꯤꯛ ꯇꯤꯜꯍꯧꯁꯨ ꯃꯨꯜꯂꯛꯑꯦ ꯃꯨꯜꯂꯕꯅꯤꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃꯩꯁꯦ ꯇꯞꯊꯍꯜꯂꯒꯦ ꯑꯗꯨꯒ ꯆꯅꯝꯒ ꯁꯤꯡꯒ ꯑꯁꯨꯕꯗꯣ ꯍꯥꯞꯆꯤꯜꯂꯒꯦ ꯍꯥꯏꯐꯦꯠ ꯑꯣꯠꯈꯥꯏꯕꯤꯔꯒꯦ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯆꯅꯝ ꯇꯤꯜꯍꯧꯁꯦ ꯃꯨꯟꯕꯐꯥꯎ ꯉꯧꯔꯒꯦ ꯉꯁꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯑꯍꯥꯟꯕ ꯌꯦꯡꯕ ꯑꯣꯏꯇꯥꯔꯒꯗꯤ ꯌꯦꯡꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯃꯌꯥꯝꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯂꯣꯏꯅꯅ ꯕꯦꯜ ꯑꯥꯏꯀꯣꯟ ꯑꯣꯜꯗ ꯅꯝꯕꯤꯔꯝꯃꯨ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯊꯪ ꯑꯅꯧꯕ ꯀꯔꯤ ꯑꯥꯏꯇꯦꯝ ꯇꯧꯔꯛꯄ ꯑꯗꯨꯝ ꯅꯣꯇꯤꯐꯤꯀꯦꯁꯟꯗ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯗꯨꯝ ꯀꯣꯃꯦꯟꯁꯨ ꯇꯧꯕꯤꯔꯛꯎ ꯀꯔꯤ ꯃꯊꯦꯜ ꯇꯧꯖꯔꯛꯎꯒꯦ ꯍꯥꯏꯕꯗꯣ ꯍꯧꯖꯤꯛ ꯑꯝꯇ ꯐꯖꯅ ꯑꯣꯠꯈꯥꯏꯕꯤꯒꯦ ꯑꯗꯨꯒ ꯑꯣꯠꯈꯥꯏꯔꯒ ꯍꯧꯖꯤꯛ ꯇꯤꯜꯍꯧ ꯆꯅꯝꯁꯤꯁꯨ ꯑꯗꯨꯝ ꯃꯨꯟꯁꯤꯜꯂꯛꯑꯦ ꯍꯥꯏꯕ ꯌꯥꯔꯦ ꯃꯔꯣꯏ ꯃꯄꯥꯡꯁꯦ ꯑꯗꯨꯅ ꯁꯥ ꯍꯥꯞꯆꯤꯟꯕ ꯌꯥꯔꯦ ꯁꯥ ꯍꯥꯞꯆꯤꯜꯂꯒꯦ ꯌꯦꯟ ꯊꯣꯡꯕꯁꯤꯗꯤ ꯑꯗꯨꯝ ꯑꯅꯧꯕ ꯅꯠꯇꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯗꯨꯝ ꯍꯩꯅꯕ ꯉꯥꯛꯇꯅꯤ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯗꯨꯝ ꯃꯌꯥꯝꯅ ꯊꯣꯡꯕꯗꯨꯒ ꯑꯩꯅ ꯊꯣꯡꯕꯁꯤꯒ ꯑꯗꯨꯝ ꯃꯥꯟꯅꯕ꯭ꯔꯥ ꯌꯦꯡꯕꯤꯌꯨ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯃꯥꯟꯅꯗ꯭ꯔꯒꯗꯤ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯨ ꯐꯖꯅ ꯑꯣꯠꯈꯥꯏꯕꯤꯔꯅꯤ ꯍꯧꯖꯤꯛꯁꯦ ꯍꯔꯤꯕꯣꯞ ꯍꯥꯞꯆꯜꯂꯦ ꯑꯗꯩ ꯊꯨꯝꯁꯦ ꯑꯗꯨꯝ ꯍꯣꯔꯦꯟ ꯂꯥꯁ ꯐꯥꯎ ꯌꯥꯕꯒꯤ ꯆꯥꯡꯗ ꯑꯗꯨꯝ ꯍꯥꯞꯇꯧꯔꯕꯅꯤ ꯑꯩ ꯈꯨꯠꯅ ꯑꯗꯨꯝ ꯆꯥꯏꯔꯦ ꯆꯥꯃꯣꯁꯀ ꯄꯥꯏꯗ꯭ꯔꯦ ꯉꯁꯤꯗꯤ ꯃꯩꯁꯦ ꯈꯤꯇꯪ ꯇꯞꯊꯍꯟꯒꯦ ꯃꯩ ꯀꯟꯃꯟꯈ꯭ꯔ ꯃꯥꯜꯂꯦ ꯊꯨꯝ ꯍꯥꯞꯆꯤꯜꯂꯒ ꯑꯝꯇꯪ ꯐꯖꯅ ꯑꯣꯠꯈꯥꯏꯕꯤꯒꯦ ꯑꯣꯠꯈꯥꯏꯔ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯃꯩꯁꯦ ꯈꯔ ꯄꯤꯛꯊꯍꯜꯂꯒ ꯀꯨꯞꯁꯟꯅ ꯊꯝꯒꯦ ꯑꯁ ꯃꯅꯝꯗꯤ ꯐꯨꯗꯣꯔꯛꯑꯦ ꯍꯥꯎꯗꯧ ꯃꯥꯜꯂꯦ ꯉꯁꯤꯒꯤꯁꯦ ꯀꯨꯏꯔꯦ ꯆꯥꯗꯕꯁꯨ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯂꯣꯀꯦꯜ ꯌꯦꯟꯒ ꯊꯣꯡꯉ ꯆꯥꯈꯤꯗꯕꯁꯦ ꯕꯣꯏꯂꯔ ꯍꯥꯏꯅ ꯃꯃꯜꯁꯨ ꯌꯥꯝ ꯇꯥꯡꯈ꯭ꯔꯦ ꯉꯁꯤ ꯂꯧꯔꯛꯏꯁꯤꯁꯨ ꯌꯥꯝ ꯃꯇꯥ ꯆꯥꯕ ꯍꯥꯏꯇꯥꯔꯦ ꯀꯤꯂꯣꯗ ꯁꯤ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯃꯐꯝꯁꯦ ꯀꯣꯏꯂꯥꯄꯨꯔ ꯀꯧꯏ ꯑꯁꯤꯁꯤꯗ ꯀꯤꯂꯣꯗ 400-500 ꯑꯗꯨꯃꯥꯏꯅ ꯍꯥꯏ ꯑꯗꯣ ꯉꯁꯤꯒꯤꯁꯦ ꯀꯤꯂꯣ 1.5 ꯂꯨꯝꯕ ꯌꯦꯟꯅꯤ ꯑꯩꯅ ꯑꯣꯟꯗꯅ ꯌꯦꯡꯕꯗ ꯑꯗꯣ ꯌꯥꯝ ꯃꯇꯥ ꯆꯥꯕ ꯍꯥꯏꯇꯥꯔꯦ ꯅꯤꯄꯥꯗꯣ ꯑꯩꯉꯣꯟꯗ ꯂꯨꯄꯥ 550ꯅ ꯄꯤꯊꯣꯛꯑꯝꯃꯦ ꯁꯦ ꯃꯈꯨꯝ ꯀꯨꯞꯁꯜꯂꯒꯦ ꯁꯨꯃꯥꯏꯅ ꯃꯈꯨꯝ ꯀꯨꯞꯁꯜꯂꯒ ꯃꯤꯅꯤꯠ 4-5 ꯁꯦ ꯃꯩ खितंग तपना तौरगा थम्मगे नत्रदि मनिंगदा कासनगनेबा मखुम कुपचला थम्मिसे मिनिट दुम 3-4-5 सुमायना फारमदो माले मखुमजे हांगदोगा ता ओखाइगे अस मही थावबा थोए हे मई याम कन थारदि यादेबा सिसे मई याम कन थारदि मा मुक्ता पा कासलगाने अखोई मनिंगजे ता कासलैयेबा थम्गिगे मिनिट 2-3 हजी मखुम हांगदोगे थाव महीसु फजना थोए थाव
ꯊꯥꯎ ꯍꯥꯏꯒꯗ꯭ꯔꯥ ꯃꯍꯤ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯝ ꯊꯥꯎ ꯍꯥꯏꯅꯕꯅꯤ ꯁꯥꯁꯦ ꯑꯃꯨꯛ ꯐꯖꯅ ꯇꯥꯁꯜꯂꯦ ꯍꯧꯖꯤꯛ ꯌꯥꯔꯦ ꯁꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯣꯔꯣꯛ ꯍꯥꯟꯅ ꯍꯥꯞꯄꯒꯦ ꯃꯣꯔꯣꯛꯁꯦ ꯑꯩꯗꯤ ꯑꯉꯥꯡ ꯌꯥꯎꯕꯅꯤꯅ ꯌꯥꯝ ꯁꯥꯍꯜꯂꯔꯣꯏꯒꯦ ꯃꯣꯔꯣꯛꯁꯦ ꯃꯣꯔꯣꯛ ꯍꯥꯟꯅ ꯍꯥꯞꯆꯤꯜꯂꯒꯦ ꯃꯣꯔꯣꯛꯁꯦ ꯁꯤꯒꯤ ꯆꯥꯃꯁ ꯃꯆꯥꯁꯦ ꯑꯅꯤꯈꯛ ꯍꯥꯞꯄꯒꯦ ꯑꯗꯣ ꯍꯧꯖꯤꯛ ꯖꯤꯔꯥ ꯆꯥꯃꯁ 1.5ꯒ ꯍꯥꯞꯄꯦ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯆꯟ ꯍꯥꯏꯅ ꯃꯅꯤꯄꯨꯔꯒꯤ ꯃꯔꯣꯏ ꯑꯃ ꯂꯩꯕꯅꯤ ꯑꯗꯨꯏ ꯃꯆꯟꯗꯣ ꯑꯣꯏꯅ ꯈꯔ ꯌꯥꯝꯅ ꯍꯥꯞꯄꯒꯦ ꯖꯤꯔꯥ ꯌꯥꯝ ꯍꯥꯞꯄꯔꯣꯏꯒꯦ ꯑꯣꯠꯈꯥꯏꯒꯦ ꯃꯆꯟꯗꯨꯗꯤ ꯈꯤꯇꯪ ꯇꯞꯅ ꯍꯥꯞꯀꯦ ꯉꯥꯏꯍꯥꯛꯇꯪ ꯉꯧꯔꯒ ꯃꯥꯏ ꯃꯅꯝꯗꯣ ꯃꯥꯡꯍꯟꯅꯤꯡꯗꯕ ꯍꯥꯏꯇꯥꯔꯦ ꯃꯅꯝ ꯌꯥꯝ ꯅꯨꯡꯁꯤꯌꯦꯕ ꯍꯧꯖꯤꯛ ꯃꯆꯟ ꯍꯥꯏꯁꯦ ꯃꯔꯣꯏ ꯁꯨꯔꯦ ꯃꯉꯣꯟꯗ ꯃꯆꯟ ꯍꯥꯏꯔꯤꯕ ꯄꯦꯀꯦꯠꯁꯦ ꯍꯧꯖꯤꯛ ꯑꯃꯨꯛ ꯃꯈꯨꯝ ꯀꯨꯞꯁꯜꯂꯒ ꯉꯥꯏꯍꯥꯛ ꯊꯝꯒꯦ ꯃꯤꯅꯤꯠ 3-4ꯒꯨꯝꯕ ꯍꯧꯖꯤꯛ ꯑꯃꯨꯛ ꯃꯈꯨꯝ ꯍꯥꯡꯗꯣꯛꯑꯒ ꯑꯝꯇ ꯌꯦꯡꯒꯦ ꯑꯗꯨꯒ ꯑꯂꯨꯒ ꯍꯥꯞꯆꯜꯂꯒꯦ ꯑꯝꯇ ꯑꯣꯠꯈꯥꯏꯒꯦ ꯀꯥꯕꯕꯨꯗꯤ ꯀꯥꯁꯟꯗꯦ ꯃꯩꯁꯦ ꯑꯩꯈꯣꯏꯒꯤ ꯃꯦꯗꯤꯌꯝ ꯐ꯭ꯂꯦꯝꯗꯅꯤ ꯑꯩꯅ ꯊꯥꯔꯤꯁꯦ ꯄꯨꯔꯥ ꯀꯟꯅ ꯊꯥꯔꯗꯤ ꯆꯥꯎꯅ ꯃꯄꯥꯟꯗ ꯃꯨꯟꯁꯤꯜꯂꯒ ꯃꯅꯨꯡ ꯂꯧꯗꯕꯒꯤ ꯇꯥꯏꯞ ꯇꯧꯕꯅꯦꯕ ꯑꯗꯣ ꯁꯥꯁꯤꯗꯤ ꯌꯥꯝ ꯃꯨꯜꯂꯤꯉꯩꯒꯤ ꯍꯥꯎꯕꯅꯤ ꯃꯔꯣꯏ ꯃꯄꯥꯡ ꯈꯤꯇꯪ ꯋꯥꯠꯂꯁꯨ ꯍꯧꯖꯤꯛ ꯑꯩꯅ ꯍꯥꯞꯇꯣꯔꯤꯁꯦ ꯑꯂꯨ ꯍꯥꯞꯆꯜꯂꯒꯦ ꯑꯂꯨ ꯍꯥꯞꯆꯜꯂꯦ ꯑꯗꯩ ꯑꯩꯈꯣꯏꯒꯤ ꯑꯋꯥ ꯐꯗꯤꯒꯣꯝꯁꯤꯁꯨ ꯈꯔ ꯆꯥꯏꯁꯜꯂꯒꯦ ꯑꯗꯨꯝ ꯑꯗꯨꯒ ꯃꯊꯪꯁꯤꯅ ꯑꯩꯈꯣꯏꯒꯤ ꯐꯗꯤꯒꯣꯝ ꯃꯔꯨ ꯑꯁꯨꯕꯅꯤꯁꯦ ꯆꯥꯃꯁ ꯃꯆꯥ ꯑꯃ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯆꯟꯁꯦ ꯍꯥꯞꯄꯒꯦ ꯑꯁꯤ ꯄꯦꯀꯦꯠ ꯑꯃꯅꯀꯣ ꯑꯁꯤ ꯃꯆꯟ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯖꯦꯟ ꯀꯤꯂꯣ 1.5ꯗ ꯁꯤ ꯆꯞ ꯆꯥ ꯍꯧꯖꯤꯛ ꯑꯩꯅ ꯊꯥꯛꯏꯕ ꯄꯦꯀꯦꯠꯇꯨꯒꯤ ꯃꯃꯤꯡꯁꯦ ꯑꯩꯈꯣꯏꯒꯤꯁꯦ ꯈꯨꯃꯟ ꯍꯥꯏꯕꯀꯣ ꯑꯗꯣ ꯑꯁꯤꯁꯦ ꯑꯗꯨꯝ ꯁꯤꯅ ꯈꯨꯃꯟ ꯃꯁꯂꯥ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯗꯨꯒ ꯃꯆꯟ ꯍꯥꯏꯅꯁꯨ ꯂꯩ ꯑꯁꯤꯁꯤꯗ ꯃꯌꯥꯝ ꯎꯕꯤꯕ꯭ꯔꯥꯁꯦ ꯑꯗꯣ ꯃꯆꯟ ꯍꯥꯏꯅꯁꯨ ꯂꯩ ꯄꯦꯀꯦꯠ ꯑꯁꯤꯅ ꯈꯨꯃꯟ ꯍꯥꯏꯕ ꯁꯤꯒꯤ ꯃꯃꯤꯡꯁꯤꯅ ꯑꯗꯣ ꯄꯣꯠꯇꯤ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯩ ꯃꯆꯨ ꯍꯥꯞꯇ꯭ꯔꯤ ꯍꯧꯖꯤꯛ ꯃꯆꯨ ꯍꯥꯞꯄꯒ ꯏꯁꯤꯡ ꯈꯤꯇꯪ ꯅꯣꯠꯂꯒ ꯑꯗꯨꯃꯥꯏꯅ ꯉꯧꯔꯒꯦ ꯍꯧꯖꯤꯛ ꯃꯆꯨꯁꯦ ꯆꯥꯃꯁ ꯑꯃ ꯍꯥꯞꯆꯜꯂꯦ ꯆꯥꯃꯁ ꯑꯃꯗꯤ ꯈꯤꯇꯪ ꯂꯤꯛꯃꯟꯈ꯭ꯔ ꯃꯥꯜꯂꯦ ꯈꯤꯇꯪꯒ ꯍꯥꯞꯀꯦ ꯃꯈꯥꯏ ꯑꯃꯒ ꯃꯆꯨ ꯌꯥꯝ ꯍꯥꯞꯄꯔꯣꯏꯒꯦ ꯆꯥꯃꯁ 1.5 ꯍꯥꯞꯄꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯁꯤꯡ ꯑꯁꯥꯕꯁꯦ ꯈꯤꯇꯪ ꯅꯣꯠꯀꯦ ꯃꯈꯥꯗ ꯈꯔ ꯀꯥꯁꯜꯂꯛꯑꯦꯕ ꯑꯃꯨꯛꯇ ꯌꯥꯝ ꯍꯩꯖꯤꯟꯕ ꯌꯥꯗꯦ ꯈꯤꯇꯪ ꯇꯧꯅ ꯅꯣꯠꯀꯗꯕ ꯑꯗꯨꯒ ꯉꯧꯕ ꯃꯅꯨꯡ ꯌꯧꯅ ꯃꯔꯣꯏ ꯃꯄꯥꯡꯁꯦ ꯆꯪꯅꯕꯒꯤ ꯑꯗꯨꯒ ꯑꯂꯨꯁꯦ ꯍꯥꯏꯐꯦꯠ ꯃꯨꯜꯂꯛꯑꯦ ꯑꯗꯨꯒꯗꯤ ꯑꯩꯈꯣꯏ ꯃꯩ ꯍꯥꯞꯄꯒꯤ ꯆꯞ ꯆꯥꯕꯤ ꯆꯥꯡꯗꯣ ꯍꯥꯞꯄ ꯌꯥꯔꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯐꯖꯅ ꯑꯝꯇ ꯑꯣꯠꯈꯥꯏꯕꯤꯔꯛꯑꯦ ꯁꯤꯁꯦ ꯌꯥꯝ ꯍꯥꯎꯒꯗꯕꯗꯤ ꯃꯥꯜꯂꯦ ꯀꯨꯏꯅ ꯆꯥꯗꯕꯩꯗ ꯑꯗꯨꯗꯤ ꯈꯪꯗ꯭ꯔꯦ ꯍꯧꯖꯤꯛ ꯃꯍꯤ ꯈꯤꯇꯪ ꯍꯥꯞꯈ꯭ꯔꯕꯅꯤꯅ ꯃꯈꯨꯝ ꯉꯥꯏꯍꯥꯛꯇꯪ ꯀꯨꯞꯁꯟꯒꯦ ꯊꯨꯅ ꯃꯨꯟꯅꯕꯒꯤ ꯑꯗꯣ ꯉꯁꯥꯏꯗꯩ ꯃꯈꯨꯝ ꯈꯨꯝꯅ ꯊꯝꯕꯗ ꯍꯧꯖꯤꯛ ꯃꯈꯨꯝ ꯍꯥꯡꯗꯣꯛꯑꯒꯦ ꯃꯈꯨꯝꯁꯦ ꯍꯥꯡꯗꯣꯛꯑꯒ ꯀꯔꯤ ꯐꯤꯕꯝ ꯂꯩꯔꯤꯕ ꯑꯗꯣ ꯃꯩꯁꯦ ꯈꯤꯇꯪ ꯄꯤꯛꯊꯍꯟꯒꯦ ꯃꯈꯥꯗ ꯀꯥꯁꯟꯒꯗꯕ ꯐꯤꯕꯝ ꯃꯥꯜꯂꯤ ꯀꯥꯗꯦ ꯑꯁ ꯃꯇꯨꯝ ꯑꯃ ꯆꯣꯡꯗꯣꯛꯈ꯭ꯔꯦꯅꯦ ꯍꯣꯇꯦꯜ ꯂꯩꯔꯨꯔꯗꯤ ꯌꯥꯝꯈ꯭ꯔꯕꯖꯥꯠꯅꯤ ꯍꯧꯖꯤꯛꯇꯤ ꯂꯣꯛꯗꯥꯎꯟ ꯃꯇꯝꯅꯤꯅ ꯐꯪꯁꯨ ꯐꯪꯗꯦꯕ ꯂꯥꯏꯅ ꯍꯥꯟꯅ ꯆꯥꯅꯤꯡꯉꯕ ꯀꯩꯅꯣ ꯑꯃ ꯆꯣꯡꯊꯣꯛꯈ꯭ꯔꯦ ꯃꯩꯁꯦ ꯇꯞꯅ ꯀꯩꯅꯣ ꯇꯧꯒꯦ ꯌꯥꯝ ꯀꯜꯍꯜꯂꯣꯏꯒꯦ ꯃꯩ ꯌꯥꯝ ꯀꯜꯂꯗꯤ ꯉꯁꯥꯏ ꯃꯆꯨ ꯍꯥꯞꯆꯤꯟꯈ꯭ꯔꯕꯅꯤꯅ ꯃꯈꯥꯗ ꯐꯠꯂꯥꯎ ꯀꯥꯁꯜꯂꯛꯀꯅꯦꯕ ꯈꯔ ꯇꯣꯏꯅ ꯑꯣꯠꯄꯤꯕ ꯃꯥꯗꯤ ꯀꯥꯁꯟꯈ꯭ꯔꯗꯤ ꯃꯥꯒꯤ ꯃꯈꯥꯒꯤ ꯑꯩꯈꯣꯏꯒꯤ ꯀꯥꯊꯤ ꯃꯅꯝꯗꯣ ꯍꯥꯎꯇꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯑꯋꯥ ꯐꯗꯤꯒꯣꯝ ꯁꯥ ꯃꯔꯣꯏꯁꯤꯗꯤ ꯆꯥꯏꯁꯟꯈ꯭ꯔꯒꯦ ꯂꯣꯏꯅ
ꯍꯧꯖꯤꯛꯀꯤ ꯃꯈꯨꯝ ꯀꯨꯞꯄꯔꯣꯏꯒꯦ ꯑꯗꯨꯝ ꯃꯩꯁꯦ ꯈꯤꯇꯪ ꯃꯦꯗꯤꯌꯝ ꯀꯩꯅꯣꯗ ꯑꯣꯠꯄꯣꯏ ꯀꯔꯤꯕꯣꯏ ꯇꯧꯅ ꯑꯗꯨꯃꯥꯏꯅ ꯉꯧꯔꯒ ꯃꯨꯜꯍꯜꯂꯒꯦ ꯑꯗꯣ ꯉꯥꯏꯍꯥꯛ ꯉꯧꯔꯒꯗꯤ ꯑꯗꯨꯝ ꯃꯍꯤ ꯍꯥꯞꯄ ꯌꯥꯔꯛꯑꯅꯦꯕ ꯍꯧꯖꯤꯛ ꯑꯝꯇ ꯑꯣꯠꯈꯥꯏꯒꯦ ꯃꯈꯥꯁꯦ ꯀꯥꯁꯜꯂꯕ ꯌꯦꯡꯒꯦ ꯑꯁ ꯀꯥꯁꯜꯂꯛꯇꯣꯔꯦꯍꯦ ꯁꯤꯗꯤ ꯑꯩꯁ ꯀꯥꯁꯟꯈ꯭ꯔꯗꯤ ꯀꯥꯏꯗ ꯌꯥꯔꯅꯤ ꯍꯧꯖꯤꯛ ꯑꯂꯨꯁꯦ ꯌꯦꯡꯒꯦ ꯑꯣ ꯌꯥꯔꯦ 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 ꯑꯂꯨꯁꯦ ꯍꯧꯖꯤꯛ ꯈꯔ ꯈꯔ ꯃꯨꯜꯂꯛꯑꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯍꯤꯁꯦ ꯆꯞ ꯆꯥꯕꯤꯗ ꯍꯥꯞꯄꯒꯦ ꯑꯗꯨꯒ ꯐꯨꯠꯂꯒꯦ ꯃꯍꯤ ꯌꯥꯝ ꯂꯥꯡꯉꯁꯨ ꯍꯥꯎꯇꯦ ꯑꯗꯨꯅ ꯃꯍꯤꯁꯦ ꯈꯤꯇꯪ ꯑꯩꯗꯤ ꯒ꯭ꯔꯦꯚꯤꯒꯤ ꯇꯥꯏꯞꯇ ꯑꯩꯈꯣꯏꯒꯤ ꯄꯨꯂꯞ ꯑꯩꯈꯣꯏꯅ ꯑꯂꯨꯁꯦ ꯑꯃꯅꯤ ꯊꯨꯒꯥꯏꯔꯒ ꯑꯗꯨꯒꯤ ꯆꯞ ꯆꯥꯕꯒꯤ ꯃꯑꯣꯡꯗ ꯇꯧꯔꯒꯦ ꯐꯖꯅ ꯑꯣꯠꯈꯥꯏꯕꯤꯔꯅꯤ ꯃꯍꯤꯁꯦ ꯈꯤꯇꯪꯗꯤ ꯂꯤꯛꯀꯗꯕ ꯃꯥꯜꯂꯦ ꯈꯤꯇꯪꯒ ꯍꯥꯞꯀꯦ ꯃꯍꯤꯁꯦ ꯑꯣꯀꯦ ꯌꯥꯔꯦ ꯃꯍꯤ ꯆꯞ ꯆꯥꯔꯦ ꯍꯧꯖꯤꯛ ꯃꯩꯁꯦ ꯀꯟꯈꯠꯍꯜꯂꯒꯦ ꯃꯩꯁꯦ ꯀꯟꯈꯠꯍꯜꯂꯒ ꯐꯖꯅ ꯃꯤꯅꯤꯠ 10-15 ꯐꯨꯠꯂꯒꯦ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯤꯟ ꯆꯤꯜꯂꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯍꯥꯞꯆꯜꯂꯒꯦ ꯃꯣꯔꯣꯛ ꯑꯇꯦꯛꯄꯁꯦ ꯍꯥꯞꯆꯜꯂꯦ ꯐꯥꯔꯁꯇꯩ ꯍꯥꯞꯄꯗꯤ ꯂꯣꯏ ꯇꯣꯏꯈ꯭ꯔꯅꯤ ꯑꯗꯨꯅ ꯑꯩꯅ ꯀꯣꯟꯅ ꯍꯥꯞꯀꯦꯅ ꯊꯝꯕ ꯏꯟꯖꯥꯡ ꯃꯆꯨꯁꯤꯗꯤ ꯌꯥꯝ ꯐꯖꯔꯦ ꯌꯥꯝ ꯍꯥꯎꯗꯧ ꯃꯥꯜꯂꯦ ꯉꯁꯤꯒꯤꯁꯦ ꯉꯁꯤꯗꯤ ꯈꯔ ꯆꯥꯛꯁꯨ ꯌꯥꯝꯍꯜꯂꯨ ꯍꯥꯏꯇꯥꯔꯦ ꯀꯨꯏꯔꯃꯤꯅ ꯑꯩꯈꯣꯏ ꯂꯣꯀꯦꯜ ꯌꯦꯟ ꯆꯥꯗꯕꯁꯦ ꯉꯁꯤꯗꯤ ꯈꯔ ꯍꯦꯟꯖꯟꯅ ꯐꯨꯖꯟꯈꯤꯕꯁꯨ ꯇꯝ ꯉꯝꯗꯦ ꯍꯧꯖꯤꯛꯇꯤ ꯃꯈꯨꯝꯒ ꯀꯨꯞꯄꯔꯣꯏ ꯑꯗꯨꯝ ꯐꯨꯠꯂꯒꯦ ꯗꯥꯏꯔꯦꯛ ꯑꯗꯨꯅ ꯐꯔꯦ ꯇꯧꯈꯥꯏꯒꯦ ꯑꯩꯈꯣꯏ ꯂꯣꯀꯦꯜ ꯌꯦꯟ ꯊꯣꯡꯕꯗꯤ ꯃꯍꯤ ꯂꯥꯡꯉꯒ ꯍꯥꯎꯇꯕꯅꯤꯗ ꯀꯩꯅꯣ ꯍꯥꯏꯗꯤ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤ ꯍꯥꯞꯇꯕꯅꯤꯅ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤ ꯍꯥꯞꯄꯒꯗꯤ ꯁꯥꯁꯦ ꯌꯥꯝ ꯀꯟꯍꯟꯈꯤꯗꯦꯕ ꯑꯗꯨꯅ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤ ꯍꯥꯞꯇ꯭ꯔꯦ ꯑꯩꯈꯣꯏ ꯕꯣꯏꯂꯔꯒꯨꯝꯕ ꯑꯣꯏꯔꯗꯤ ꯑꯗꯨꯝ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤ ꯍꯥꯞꯄ ꯌꯥꯏ ꯐꯖꯅ ꯁꯧꯒꯠꯂꯛꯑꯦ ꯍꯧꯖꯤꯛ ꯑꯗꯣ ꯈꯤꯇꯪ ꯋꯥꯠꯂꯤ ꯑꯂꯨꯁꯦ ꯈꯤꯇꯪ ꯃꯨꯟꯐꯥꯠꯇ꯭ꯔꯤ ꯑꯂꯨꯁꯤꯅ ꯃꯨꯟꯕꯗ ꯑꯗꯨꯝ ꯌꯥꯔꯅꯤ ꯃꯨꯜꯂꯕ ꯌꯦꯡꯒꯦ ꯑꯗꯣ ꯑꯁ ꯃꯨꯟꯗꯤ ꯃꯨꯜꯂꯦ ꯁꯦ ꯃꯨꯜꯂꯦ ꯑꯂꯨ ꯍꯧꯖꯤꯛ ꯑꯂꯨꯁꯨ ꯃꯨꯜꯂꯕꯅꯤꯅ ꯉꯁꯤꯒꯤ ꯑꯩꯈꯣꯏ ꯂꯣꯀꯦꯜ ꯌꯦꯟ ꯊꯣꯡꯕꯁꯦ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯛꯇꯣꯔꯦ ꯍꯥꯏꯕ ꯌꯥꯔꯦ ꯉꯥꯏꯍꯥꯛꯇꯪꯒ ꯐꯨꯠꯈꯤꯒꯦ ꯃꯍꯤ ꯈꯤꯇꯪ ꯌꯥꯎꯔꯤ ꯅꯥꯀꯟꯗꯩꯅ ꯍꯧꯖꯤꯛ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯅꯤ ꯁꯣꯝꯗ ꯏꯁꯩ ꯁꯛꯆꯜꯂꯛꯏꯁꯦ ꯍꯥꯏꯅ ꯇꯧꯅ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯉꯁꯤ ꯊꯣꯡꯉꯤꯕ ꯑꯁꯤꯗꯩꯁꯤꯗ ꯀꯔꯤꯒꯨꯝꯕ ꯍꯥꯏꯗꯤ ꯐꯖꯗꯕ ꯄꯥꯝꯗꯕ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯀꯣꯃꯦꯟ ꯇꯧꯕꯤꯔꯛꯎ ꯅꯠꯇ꯭ꯔꯒꯅ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯊꯣꯡꯉꯤꯕꯁꯤꯅ ꯀꯔꯤꯒꯨꯝꯕ ꯐꯖꯕ ꯑꯣꯏꯔꯒꯗꯤ ꯂꯥꯏꯛ ꯁꯤꯌꯥꯔ ꯇꯧꯕꯤꯕ ꯀꯥꯎꯕꯤꯒꯅꯨ ꯑꯗꯨꯒ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯑꯅꯧꯕ ꯑꯥꯏꯇꯦꯝꯒ ꯂꯣꯏꯅꯅ ꯑꯃꯨꯛ ꯎꯅꯁꯤ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯂꯣꯀꯦꯜ ꯌꯦꯟ ꯊꯣꯡꯕ ꯃꯩꯇꯩ ꯌꯦꯟ ꯊꯣꯡꯕꯁꯦ ꯂꯣꯏꯁꯤꯟꯖꯔꯛꯑꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯂꯣꯏꯔꯕꯅꯤꯅ ꯍꯧꯖꯤꯛ ꯃꯩꯁꯨ ꯃꯨꯊꯠꯂꯒꯦ ꯃꯩ ꯃꯨꯊꯠꯂꯦ ꯑꯗꯨꯒ ꯑꯂꯣꯏꯕꯗ ꯍꯧꯖꯤꯛ ꯃꯤꯠ ꯃꯁꯥꯂꯥ ꯈꯔ ꯆꯥꯏꯁꯤꯜꯂꯒꯦ ꯄꯦꯀꯦꯠ ꯑꯃꯗꯤ ꯄꯨꯔꯥ ꯆꯥꯏꯗ꯭ꯔꯦ ꯌꯥꯝꯃꯟꯈꯔꯦ ꯄꯦꯀꯦꯠ ꯑꯃ ꯆꯥꯏꯕꯗꯨꯗꯤ ꯃꯤꯠ ꯃꯁꯥꯂꯥ ꯈꯔ ꯆꯥꯏꯁꯤꯜꯂꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯐꯖꯅ ꯑꯣꯠꯈꯥꯏꯕꯤꯔꯅꯤ ꯑꯣꯠꯈꯥꯏꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯑꯗꯨꯝ ꯆꯥꯕ ꯍꯧꯕ ꯌꯥꯔꯦ ꯍꯥꯏꯇꯥꯔꯦ ꯉꯁꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯚ꯭ꯌꯨꯋꯔꯁꯤꯡꯒꯤ ꯃꯅꯨꯡꯗ ꯀꯔꯤꯒꯨꯝꯕ ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯍꯥꯡꯅꯤꯡꯕ ꯌꯥꯎꯕ ꯇꯥꯔꯒꯁꯨ ꯆꯦꯅꯦꯜ ꯀꯔꯝꯅ ꯍꯥꯡꯒꯅꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏꯕꯗꯨꯒꯤ ꯃꯈꯥꯗ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯂꯤꯡꯛ ꯄꯤꯖꯔꯛꯀꯦ